Dimapur da Manipur gi winger taruk Thugairakle Gari Chendanaba Warepnakhre Imphal Dimapur senba Manipur gi winger Gari taruk ngarang ayuk angan bapung mari khare helakpada Dimapur ge Golagat lambi da leiba blue wheel counter manakta khamduna leiringaida sakhangdaba miyoi khare laktuna Thugairam lei Manipur gi winger sing ase blue wheel counter manakta khamduna leiringai cherakta sakhangdaba miyoi khare thoraktuna mafam asida Gari khamba yaroi haiduna manak aduaida Taramba nungkhunduna Gari Thugaibagi thabak sathaba haurakibani haire hiram asiga mari leinana North AOC da All Manipur Interstate State Winger and Cruiser Drivers and Owners Transporter Union na pangthokpa paumi singa unaba mada union asige Secretary Thiam Standard na hai Dimapur da Manipur gi winger sing sathok kasin tawba matam kaya gi mamangdagi thugai yakhaiba madde ayat apan kaya pibagi thabak sing sathaduna lakle Ngarang thokliba thokdog asi union asina tarai na lauday masina maram oiraga Dimapur gi bus union gi maikay dage state asigi winger singi way na lairiba union asida makata na asigumba nungai taba thokdog sing ase thogaloi haibage wafam sing yauba ayiba cherol ama pidrabade lakadoriba yumsa kaisa numit phauba starring pai dabagi khongjang changsin naba phirep laure ngarang gi thokdog asida winger mari de mingsel Thugairakle loirina atopa winger kharadana body sarukta nungna thomjin ba madde Khetat pagi thawong sing chatharakhe sakhangdaba miyoi sing asina tawragliba thabak sing adu thingning lavasu lambi da kari thokane kibana maram oiraga wafam mama phauba haiba ngamdana tumina laikhe mafam adudage gari thongdong na bohonaba matamdasu lambi da tanarakpage thawong su chatharakhi haire mahak na hai union asina Gari Chendanabage lauragliba phirep ase lamdam sige miyamna su nungai taba tawbigano lambi paring asida cheliba winger gari sing ase Awaba kaya mayok na duna matam sang laklavanay. Matam giway na Dimapur gi bus union na. Lambi da yaykay Thugaiba madde nungay taba thogdog sing thogaloy hay na thazaba piki badilay. Adubu nungay taba thogdog sing lepta na thorokpa sina maram oiragang. Gari Chendanaba phirep ase. Union gi member sing ama toy na yanakivanay. Thogliba thogdog sing asigi matang da Manipur lenga ki mari le na basing nasu athuba matam da midyang changhan ningay. Mamang da thokiba thogdog kaya union gi maikay dage tumina laisinduna. Khanglaga lakhivanay adubu Dimapur gi lambi asi chatpada akiba kaya driver sing da phawroktaba natte matam gi oina yana ba thabak tawbagi mahut tungkoina chatkadaba mawong da thabak tawhanenge sel khara khak phangduna imung manung puna ba honariba driver sing asibu lambi da awaba kaya mayok na hanbana maram oiraga hingnabagi lambi thibada awaba oirakane tungda thorokadaba khudong sadaba sing asi kupna khantharaga mari lena balainga ki authority sing na athuba matamda Matik saba thabak laukhan na bohonagadavane Dimapur gi lairiba bus union gi maikay dage state sigi winger sing gidamak lairiba union asida makhata na sigumba nungai taba thogdog sing thogalaroi masigi piriba thajaba si ayiba cherol oinasu lakliba yumsa kaisa phawbugi manungda pirage starring pai dabgi khongjang ase handoklo haina khangalakpadi lai adum oinamak state asigi lairiba winger sing gi union asigi maikay dage de chapchaba ayiba oina thajaba pibagi cherol adu Yaholatriba phauba Gari Chendanaba phirep asi laure makhata na tumina leisen khiba thoklabadi akan ba khongjang kaya changsinaba sem sari haina sumak na makhata na phongdokhe lambi asida gari thoriba driver amana hai sakhangdaba miyoi khara thoraktuna gari changbagi matam helle sel piramun natrabadi changba yaroi harakpada driver singna maram chade khanglabasu sel adumak pi re karigumba pihogdaba amade makhoi go onsinaduna khanaruba thoklabadi tungda kari fataba lakani haibagi akiba kaya asina Hena nungai taba phawal Makoy na sathariba thavak asi aran bani khanglabasu matik saba security leitavana yana bachatpagi phibam da hogjeksu adumak leidi haikhe Railway station ahumda ILP counter hangdokre Imphal More railway line sahi ani gi manungda sembal loisingane Ansul Gupta Manipur gi jiri bamdagi khongsang phawbugi marakta leriba railway station Bangai Sungpau Rani Gaiden Liu amasung Thingauda ILP counter hangdokre Loina Tauksem Police Station gi OC da Banga Chungpau amasung Rani Gaiden Liu Railway Station da ILP issue taunaba authorized tawkre Thingau amasung Khongsang Railway Station gi waina Khongsang Police Station gi OC da ILP issue taunaba authorized tawkre haina Manipur Sarkar gi Deputy Secretary Home Roji Rajkumari na order thokre marakasida Northeast Frontier Railway gi General Manager Ansul Gupta na Media da phongdokhibada Imphal dagi Manipur gi border town oidiba More phawbagi railway line semnabagi survey loide project asigi formal oina sanction tawbaga chahi ani dagi na
ani makai fawbugi manungda loisingani haina phongdokre. Tamenglongda Amur Falcon Festival pangthokre. Manipur Forest Department sinduna Amur Falcon Festival gi taret suba edition ngarang Tamenglong District Headquarter da pangthokre. Festival asi pangthokpagi maruoiba pandam de malemda khwaidagi sana paiba Amur Falcon ase ningthina ngak senaba masung yokhanabagi pandamda miyamda mapungphana awareness pinabane. Wathok oikiba lairek laingangna thingjinkhre matam kharagi mamangda laikhidraba Brigadier Susil Kumar Sarmana iramkiba lairek The Complexity Called Manipur Roots Perception and Reality haiba lairek asi laingangna forfeit tawragani haina tha asigi mapanda Home Department ki maikidagi order ama thokre panba yabade Manipur Merger Agreement da square mile satret natraga pari hectare lising kun gataruk samnga khatamak konsin khi amasong chinghi area sing yauki di haina phongdokhibane Indo Myanmar ngamkhai da chathok chasin tawba thingkhre Indo Myanmar ngamkhai paringda nakal animaki miyoi singna chathok chasin tawba yabage free movement regime lairiba se tha ahum thingzilagani haina Manipur lenga ki Home Department ke Deputy Secretary Peter Salamna order thoktuna khangankhre Nupa ama chahi taragani thoi jail da thabak subagi phadok pi khre Nupi macha ama ikai khumnaba mangan bikhiba thodokta court namara leire haina lauthokraba usam Roven sahi nifuga tarukpu ngarang additional session judge FTC for Crime Against Women Manipur na sahi taragani thoi jail da thabak subagi phadok pi khre ngarang court asida chathagi ba sentence hearing da convict ke council gi maike dage Roven gi mathakta atopa criminal case amata leite accused asina sel talaga mahaki solaba mama amasung machanupa ani bu thaklibani haiba wafam thamkhe mahaki loina binasu affidavit ama court asida tharakhe court na nakalanma ki warol amasung mari leinaba che sangsing kumna yenglaba matungda mara leiraba Roben bu sahi taragani thoi jail da thabak subagi phadok amasung fine oina lupa lakh ama thinaba khangan khe fine gi senpham lupa lakh ama ase victim da compensation oina pigane convict asi case asigi trial matamda ing 2001 ge December 10 dage 2002 ge April manga phauba numit samaga tarataruk judicial custody da laikhraba oibana phadok matam asidage hairiba numit sing asi kakthagani haire karigumba convict asina fine gi senpham ase thiba ngamdrabade makata na sahi ama jail da thavak subagi phadok laigane masiga loinana victim da ain gi matungina compensation pibagi matangda khananaba Dalsa District Legal Services Authority Imphal West da thadari haina court na raita khe u thabagi campaign marakta MU da ujaw kuntra hena kakthатlam le akoi bagi phibam kanaba pandam da lainga ki maiki dagi su tongan ba thorang kaya paikhatuna u thabagi akan ba khongjang sangsalingai cherakta Manipur University da library mamang da hoba ariba u kuntra ga manga rom Manipur University ki authority na kaktat khre Thogdok asi University campus manung dasu MU gi authority na Go Green campaign na chingba pangthoktuna u chara thabagi thoram singsu pangthoklingai cherakta University asi ge VC masamak phauba koibagi phibam kangadabani haibagi campaign singda saruk yaduna lakle campus manung asi da cycle na chingba yanthokuna akoibagi phibam kanaba khongthang singsu hauji laukhatpa leiribane isa na sexual haudrabade nipum khudingmak diabetes narakpagi akiba leire susindro Aikhoi khudingmak isa na sexual haudrabade sahi kharagi matungda mipum khudingmak diabetes narakpa yabagi akiba leire haina PHED Minister L Susendro na phongdokhre Khurai Sajor Laikai Community Hall da Education to Protect Tomorrow haiba theme da World Diabetes Day gi thawrangga loinana Resilience of Other Person in a Changing World haiba theme da pangthokiba International Day of Older Person gi thawramda wafam asi mahakna phongdokhibane mahakna makhata na hai diabetes haibasi aikhoina chabada cheksindabadagi ayamba oirakpane hana hallaman na charambasi carbohydrate yamna yawba chinjak ngaktane matam amagi miyoising thabak kanna suramme haujikti thabak subagi changsu yamna hantharakle masina mipum khudingmak diabetes naraknabagi maram amasu oi amaromda diabetes ase hereditary dagi naba yawe mamang sahida pangthokiba Tokyo Olympics ta India gi amata ngairaba judoka waina saruk yakhibi likmabam Susila da tha sigi kuntra da Arjun Award lanthoklagani aduga table tennis legend Asanta Sarat Kamal dana Khel Ratna Award piragane Mary Kom Sindhu Mirabai Chanu amasung Kesban IOA Athletes Commission gi member waina khankhre aroi bada tabiri bapum namak pu thagachare